คนละคุณใจเย็นเลย 비디오라. 전화도 봐요. 비디오 너비는 묵다 오시나. 응. 쭉. 응. 나 저기 폰. 배터리가 그래. 또 포토하면 깜빡이는 거다. 이리 잘리게. 매암디 배터리 라인이나 거기 배터리 라인 남니. ꯅꯍꯥꯟꯈꯩ ꯃꯦꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯉꯁꯤ ꯁ꯭ꯋꯥꯏꯗ ꯀꯣꯠꯊꯣꯔꯛꯄꯁꯤ ꯀꯩ ꯐꯥꯎꯏ ꯌꯥꯝꯅ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯥꯗ ꯄꯨꯟꯁꯤꯜ ꯐꯥꯖꯤꯜꯂꯒ ꯂꯩꯕ ꯃꯌꯥꯝꯗꯣꯀꯣ ꯑꯁ ꯁꯤꯗꯗꯤ ꯍꯦꯛꯇ ꯐ꯭ꯔꯤ ꯇꯧꯋꯤ ꯏꯅꯤꯡ ꯇꯝꯅ ꯁꯤꯗ ꯅꯨꯡꯉꯥꯏꯕꯁꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯁꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯑꯣꯏ ꯂꯩꯔꯝꯃꯦ 나도 꼴롱 여보야 꼴롱 ꯁ ꯂꯥꯏꯚ ꯊꯣꯛꯄ꯭ꯔꯥꯅꯦ 남들 대군데 까부네 해 나는 포도 까부도 까겠다 그러는 거 그놈들이 야미도 아무나 먼저 가르치고 나비 깨매지 안 맘미 아이 랑 아이기 가는 그 가까이 내더라 담는 거야. 근데 그거 뭐 이거는 Hello? Agak video kontrol kayak ay kali gitu. Kasket resort. Ya ya, ya. Iko ay ulak yung ko. Yung ko, ano ko? Kasi ya ba? Yan mo ganda ba ko? 응. 도저히
ꯀꯩꯅꯣ ꯑꯩ ꯂꯥꯏꯚ ꯊꯥꯕꯅꯤ ꯀꯥꯔꯁꯤ ꯀꯥꯔꯁꯤ ꯀꯥꯁꯤ ꯂꯥꯛꯑꯣ ꯅꯕꯨ ꯂꯥꯛꯑꯣ पार्टी मेसी पार्टी लाओ तो जगह बेग ते यंग तो सखी दी बेग ना 나비 नम्मा होली को 저희는 ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯥꯔꯣꯏ ꯆꯤꯡꯒꯅꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯗꯨꯁꯨ ꯁꯥꯟꯅꯐꯝ ꯑꯃ ꯂꯩꯔꯦ ꯃꯣꯏꯒꯤꯁꯦ ꯅꯨꯡꯗꯥꯡ ꯂꯥꯛꯑꯒ ꯉꯥꯎꯕ ꯈꯣꯠꯄ ꯂꯦꯞꯄ ꯂꯣꯏꯅ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯁꯨ ꯃꯀꯣꯟ ꯑꯃ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯅꯨꯄꯤꯁꯨ ꯀꯩꯁꯨ ꯂꯣꯏ ꯌꯥꯎꯏ किसे पे दो गया नहीं तो ही ना ꯀꯥꯈꯠꯂꯧꯔꯕꯅꯤꯗ यानी सीधी यानी ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃ ꯆꯤꯡꯖꯈꯤꯒꯦ गाड़ी ना कोई माना Habal nati ne soba laung ne. Picnic mo phak matani sai je bhai. Aduna kun tabi mong khun thi kai no mani jai. Thobak ti ba nang thi khun. Mamang nam maiti maning na kuki. Ani bharat ke le. Lao. Masa pho matani. Nau to lao. Dari ba? Tiap kali ba? Ngau ba? Nak kau ngau le dah. Kena nak ikut tali ni tiga le pun tu le. Parpul ngau macam ni ba? Ini apa? Mana
ꯉꯥꯏꯗꯤ ꯌꯥꯔꯣꯏꯗ ꯃꯤ ꯆꯪꯅꯤꯡꯉꯣꯏꯗ ꯃꯣꯏ ꯐꯦꯃꯤꯂꯤ ꯁꯨꯝ ꯂꯩꯕꯩꯗꯤ ꯀꯥꯏꯗꯦ ꯇꯦꯜꯒꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯊꯥꯡꯖꯤꯜꯂꯣꯔꯦ ꯀꯩꯅꯣꯗ ꯅꯪꯁꯤ ꯀꯥ ꯆꯪꯉ ꯌꯦꯡꯒꯦꯔꯣ ꯂꯥꯛꯄꯩꯗꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯒꯤ ꯁꯤꯁꯦ ꯋꯥꯔꯤꯕꯨ ꯃꯤ ꯑꯃꯅ ꯂꯥꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯥꯗ ꯂꯩꯔꯦ ꯔꯨꯝ ꯅꯝꯕꯔ 4ꯒꯤ ꯁꯣꯔꯨꯝ ꯅꯝꯕꯔ 4ꯒꯤ ꯆꯥꯕꯤ 4 ꯑꯩꯗꯤ ꯑꯥꯗ ꯍꯦꯜꯄꯔ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯤ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ ꯑꯁ ꯃꯤ ꯊꯤꯔꯤꯅꯦ ꯌꯥꯎꯍꯜꯂꯛꯀꯦꯕ ꯃꯤ ꯐꯪꯗꯕꯅ ꯁꯤ ꯑꯉꯥꯡ ꯐꯔꯛ ꯅꯨꯄꯥ ꯂꯩꯔꯒꯗꯤ ꯅꯨꯄꯥ ꯄꯥꯝꯃꯒꯗꯤ ꯑꯃ ꯌꯥꯎꯍꯟꯒꯦꯕ ꯅꯣꯏꯒꯤ ꯉꯥꯛꯇꯪ ꯂꯩꯌꯣ ꯏꯚꯤꯅꯤꯡꯗꯅ ꯃꯌꯥꯝꯕ ꯄꯥꯝꯃꯤ ꯏꯚꯤꯅꯤꯡ ꯑꯗꯨ ꯍꯧꯖꯤꯛꯀꯤꯅꯦ ꯋꯥꯔꯤꯕꯨ ꯆꯪꯉꯛꯄꯗ ꯏꯟꯇ꯭ꯔꯤꯗꯤ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯑꯦꯟꯇ꯭ꯔꯤ ꯂꯩꯇꯦꯗ ꯃꯥꯒꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯂꯩꯕꯁꯦ ꯀꯥ 1 2 3 4 ꯂꯩꯔꯦ ꯀꯥꯁꯤꯅ ꯂꯨꯄꯥ 4,000 ꯀꯣ ꯄꯔꯗꯦꯗ ꯍꯥꯏꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯥꯕ ꯈꯣꯠꯄ ꯑꯣꯖꯥ ꯂꯣꯏꯅꯃꯛ ꯁꯄ꯭ꯂꯥꯏ ꯅꯠꯇꯦ ꯆꯥꯕꯒꯤ ꯊꯕꯛ ꯑꯗꯒꯤ ꯀꯥꯒꯤ ꯂꯩꯔꯅꯤꯗꯅ ꯅꯪ ꯃꯈꯥꯒꯤ ꯗꯦꯛꯇꯣ ꯃꯈꯥꯒꯤ ꯗꯦꯛ ꯑꯗꯤ ꯃꯈꯥꯒꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯂꯨꯄꯥ 2,000 ꯂꯧꯕ 1 ꯂꯧꯕ 3 ꯂꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯦꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯊꯣꯡ ꯊꯥꯛꯅꯕ ꯑꯩꯈꯣꯏꯅ ꯄꯨꯖꯔꯒ ꯑꯗꯨ ꯇꯧꯁꯤꯒꯦ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯏꯅꯦ ꯑꯩ ꯄꯨꯔꯛꯄꯁꯦ ꯅꯣꯏ ATM-ꯗꯨꯒ ꯑꯗꯩ ꯀꯩꯅꯣꯗꯨꯒ ꯑꯩ ꯒꯥꯔꯤ ꯄꯨꯊꯔꯤꯌꯦ ꯑꯩ ꯈꯨꯗꯛ ꯂꯩꯌꯦ ꯂꯣꯏꯁꯤꯜꯂꯦ ATM-ꯗꯨ ꯄꯨꯔ ꯕꯕꯥ ꯑꯩꯈꯣꯏꯅꯦ ꯁꯤ ꯍꯟꯕ ꯐꯔꯛ ꯇꯥꯔꯃꯤ ꯁꯤ ꯂꯩ ꯇꯥꯕꯅꯤꯅꯦ ꯂꯤꯁꯤꯡ ꯃꯔꯤ ꯊꯤꯔꯝꯃꯨ ꯕꯕꯥ ꯂꯥꯛꯑꯣ ꯈꯣꯡꯉꯣ ꯂꯧꯊꯣꯛꯀꯅꯤ ꯁꯤ ꯑꯣꯏꯗꯤ ꯍꯟꯈꯤꯕ ꯃꯤꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯇꯥꯕ ꯑꯗ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯗꯦꯛ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯆꯥꯎꯕ ꯆꯥꯎꯔ ꯋꯥꯔꯤꯃꯤꯅꯦ ꯆꯦꯟꯕꯗꯨꯁꯨ ꯑꯩ ꯄꯥꯈꯪ ꯑꯃꯨꯛ ꯆꯦꯟꯅꯤꯡꯉꯩꯔꯣ
이정우는 까보래. 이렇게 하는 시험이 너무 그렇게. 45 days 시험이지. 네, 맞았죠. 아이는 상하이 페스티벌은 너무 좋고. 상하이 페스티벌 미안은 충분해봐. 상하이 페스티벌이네. 그거가 꿈이. quên là tôi muốn chụp phốt vào đây rồi đấy. 아니 그 Quay nào cũng tôi mình là ui thì phốt vào đây được à? Quay. 덱도 붙어야 그리고 지금 이제 통 다 부려야 될 거. 덱들이 동반해야 돼. 아코이나 서플라이도. 보통분들 비례가. $4,000 plus. What else? Then kaagi le, hindi na. Nang cham sa ko na ako yun. Ako yung other restaurant le, bisi. Restaurant le dito. Chắc ai vào đây chỉ muốn cái sao đấy các bạn. Ah, isin mo kita na. Quay nào tôi làm cái gì? Tất cả sao đấy. 아니 내일 디스카운트 하려는데. Dạ. Cái anh ông quay vào giàu đến phi con. Roba sige ka di hang daw mali. Sige. Oh, le ya. 되게 손나 Nade sina. Nade sina ako di. Robot le. Ako robot ay sina ka do. 근데 시기 염세 시기 염세 그만 내는 게 되는 거지. 시기 아시대 mamang denung mam leitra. Đây. 시기 염세는 미쳤니. 건 상우리 시. À, 시기 염세네. chị vào đây làm gì vậy? 시기. Qua nó mang gì về từ à? 시기 염세네. 건 상우리. 시기 신이 시기 염세. 시기 신. 시기 농가 실내 시 우도시 mamang denung mam. Dili mo nung jet, nung pamong nung jet. Sinong bilis jet. Sumay nila minibas di kon tuloy niya ba? Hindi ko tunay niya ba? Ano na di? Nana gusto nung dito. Nang pamong ga nang sumay kay hepre da. Sumay nila minibas. Yun kon tuloy niya. Ado nang mamangi si nang kamay nila ngi kun kuning bra. Mamangi si mamangi ko gi building ang siya. Digi siya may name, ang building siya medyo oy, naka-actually siya, bro ba? Sa ama sa cái situ organ niya ay na. Sa ka pa situ organ niya may amde. Ando na nga ko, gay na niya. Ano na dulo ang naram gina. Ang naram gina. 그게 시비가 잘 세면 못 듣는 일이야. Ano pa ya ate to ye gira. Ano pa ato yan sa mo do. 그거 꼭 빼들 일이. 내가 지나 wak한 누가가 nếu tôi wak한 누가냐 뭐 누나 Sao thích sang mà nói lâu ra để hả? thấy nó cái tree nào nó ಅದನ್ನು ಹಂತಿಗೆ ಸಂದನಿನ ಹಂತಿಗೆ ಲಾಗಿ ಇರಬೇಕು Là Tết thì cũng mà có cái chuyện là Maka도 국물을 먹어요. maka도 양 와기 힘도. 아까 이거 바로 때문에 뭐 일단 거기 아기 땅이 들어네 거기 뭐는 들어간다 거기 뭐는 보호판 강경이 제 이름. thì
실롱 섞여서 알아. 실롱가 잘로 넣고. 실롱가 잘로 넣고. Kapos, kapos. Kapos ya, kapos. 아이게 번 얼마 뭐좀 또 야옹 그러더라. Yaw ya, yaw ya na. Kapos, kapos ya. Hamo tin pam de. Ngai ko ni he, noi ko. Ai tham mi cái gì gì. 마타키 저 뷰도 사진 사진 내가 한 거. 하늘로 게 넣어. Cái miอย่างcái là không có hai một kiểu năm này. Vì nó xích trong. German Shepherd man betul nak kan. Ini han bagai telah berapa?
ꯊꯥꯡꯖꯤꯡꯒ ꯊꯥꯏ ꯑꯗꯨꯗꯤ ꯅꯪ ꯎꯔꯣꯏꯍꯦ ꯀꯦꯁꯀꯦꯠ ꯍꯥꯏꯔꯣ ꯀꯥꯁꯀꯦꯠ ꯍꯥꯏꯕ ꯀꯥꯁꯀꯦꯠ ꯌꯥꯔꯦ ꯌꯥꯔꯦ ꯌꯨꯝ ꯆꯠꯂꯁꯦ What beauty ꯆꯤꯡꯗꯣꯟꯁꯤꯗ ꯂꯩꯔꯦ ꯀꯦꯁꯀꯦꯠ ꯑꯕ ꯀꯦꯠ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯀꯦꯁꯀꯦꯠ ꯃꯄꯥꯗ ꯀꯔꯤꯅꯣ ꯐꯦꯁꯕꯨꯛ ꯁꯣꯠ ꯍꯥꯏꯁꯦ ꯌꯨꯇꯨꯕ What the beauty ꯁꯤ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯇꯣ ꯑꯗꯨꯒ ꯃꯈꯥꯗ ꯍꯣꯝ ꯏꯁꯇꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯐꯣꯇꯣꯁꯦ ꯂꯥꯞꯄꯗꯤ ꯐꯖꯗꯕꯅꯤ ꯉꯟꯅ ꯅꯪꯒꯤ ꯃꯥꯔꯛꯁꯤꯡꯗꯣ ꯑꯩ ꯕꯦꯇ꯭ꯔꯤ ꯂꯨꯞꯈ꯭ꯔꯦ ꯅꯪꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯕꯦꯇ꯭ꯔꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯉꯥꯜꯂꯕ ꯌꯥꯗꯦ ꯃꯝꯕ ꯌꯥꯔꯣꯏꯍꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯁꯤ ꯂꯥꯏꯠ ꯃꯉꯥꯜꯅꯅꯦꯃꯤ ꯉꯥꯜꯂꯕ ꯑꯩ ꯃꯝꯃꯗꯤ ꯀꯨꯆꯨꯁꯤ ꯃꯝꯕꯗꯣ ꯑꯩ ꯁꯤ ꯎꯍꯟꯅꯤꯡꯉꯦ ꯑꯩꯁꯨ ꯁꯤ ꯎꯍꯟꯅꯤꯡꯉꯤ ꯎꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯞꯄꯣ ꯀꯩꯅꯣ ꯂꯩꯇ꯭ꯔꯣ ꯂꯥꯏꯠ ꯂꯩꯇ꯭ꯔꯣ ꯍꯥ ꯅꯥꯎꯕꯤ ꯁꯤꯁꯦ ꯎꯅꯕ ꯇꯧꯔꯒ ꯐ꯭ꯂꯥꯛꯁ ꯂꯩꯇ꯭ꯔꯕ ꯐ꯭ꯂꯥꯛꯁ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯥꯁꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯥꯔꯦ ꯅꯝꯃꯗꯤ ꯌꯥꯔꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯣꯏꯕꯣ ꯑꯩꯒꯤ ꯊꯥꯔꯛꯑꯣ ꯑꯩꯒꯤ ꯋꯥꯆꯦꯞꯇ ꯊꯥꯔꯛꯑꯣ ꯕ꯭ꯂꯔ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯀꯨꯝꯊꯔꯛꯇ꯭ꯔꯤꯅꯦ ꯅꯣꯏ ꯗ꯭ꯔꯥꯏꯚꯔꯗꯣ ꯊꯥꯔꯛꯑꯣꯀꯣ ꯑꯩꯒꯤ ꯋꯥꯆꯦꯞ ꯆꯠꯁꯤꯅꯦꯍꯦ ꯌꯥꯏꯃꯁꯨ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯦ ꯊꯨꯞꯄ ꯑꯣꯏꯔꯗꯤ ꯆꯠꯁꯤ ꯍꯥꯏꯔꯒ ꯍꯥꯏꯌꯣ ꯆꯦ ꯊꯨꯞꯄꯗꯗꯤ ꯆꯠꯄꯒ ꯆꯠꯂꯦ ꯊꯦꯡꯉꯦ ꯍꯥꯏꯔꯅꯤ
음. 살 탐만이. 음. 음. 이거 살 탐. 한가 칸데. 살이 고마게 달아가는 게 전부 파이브만 괜찮고 ꯑꯗꯨꯅꯦ ꯁꯛ ꯎꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ 우리들 아 우리 대회기 좀 놔둡시다 회의 가보 선하게 잡으라 코디 비디오니. 아, 코디 비디오 라이브 타자버니. sắc 우대다 깐디 sắc 우대도 서서서서. ai dám để đến xe xịt sập ra đây số ba xịt capo đây bằng âm mình hệ xịt đến hiện đấy thì mình hệ 네 오니. đâu có không ya phải không ya ba 그래도 왜 야드니 이게 너 해제했다 mày ya một khai 아직 있게 싸우지 뭐 뭐야 wallo tharo chắc là chúng tôi dùng cá về đi nè ngasi ga luina na luisere anu ba sahibi mayam address khangni ngadi silare. Waroi Singh Lemramda waterfall kabamda. đi số 사람다 얘기인들이 뭐 가면 좀 이렇게 네, 아무튼 나와로 돼. 진행을 곧 야우리 나트로 라이브나 저거 스토리스트 야우모드라 나로. 야우로야 어 거기 남기대 거기 제닐로도 Ramdam Entertainment Media. 어디들 야우모드라 음. 그래 인데 나 산호에 불러오다. 사이드게 시다 레퍼가 까포도니 해나 따반. 근데 시다 레퍼가 까포. 까포 카메라. Kenara in thara sana. Main door. 서솔로 mấy bằng ngàn nó cũng phang rồi. Kenare. Yam thi kenare. Mana pora ido. 5 7 ko. 5 bread 7 height double ani. Mana pora ido. năng chia lì thôi Apa gitu na? Na ko 5 feet. My pen on the higher is 5 feet 1.5 feet. 저 Put na 5 feet. 시야 들어 여기 시야 봐 나때 뭐 저토 야니 1 2 61 half. 61. Mana pora is in a 61 half. 보다 세선 떨래래. Is in a 5 inch. casket retreat untuk uhan Adagi di amana height na ako yun na exact 7. Mai din 7 ang yun. na udre retreat casket retreat udre class yang berapa mah Adu dia. Haina niya. Adagi po siya. kecil ya dia nik penina Adagi po to dia. nik penina ya dia mah 이유도 그는 야데 Ado nang boning nang tungwari sabi ko. Mai to mesti ona de. Adagi po to dab ani ni ma ko sila isi. Double ani. Di kina rin di sore. Mana soyo. Ato pagi taw de soyo ko ngalo. Ang tahabiyo. Na mamangi di arrive ne. Manungi di yaro lore. Manungi ni to mamangi di kuisu kuiro ba. Ai mana soyo male. Mai ki. Nang na pa phone to phone biyo ko. 야드리 뭐 하르잖아 이거. 산들 중국 부터 쏘네. 알지? 대화한테 폰도
ꯆꯠꯂꯣ 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 ꯅꯣꯡꯃ ꯐꯖꯅꯅꯦ ꯀꯩꯅꯣ ꯇꯧ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯀꯦ ꯇꯥꯇꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯧꯖꯤꯜꯂꯨꯕꯗꯣ ꯑꯗꯨ ꯊꯧꯖꯤꯜꯂꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯀꯝꯄ꯭ꯌꯨꯇꯔ ꯇꯧꯋꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨ ꯍꯧꯖꯤꯛ ꯃꯣꯏ ꯊꯧꯔꯤ ꯃꯣꯏꯅ ꯍꯦꯟꯅ